ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁ ꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯦꯡꯂꯕ ꯊꯥꯁꯤꯒꯤ ꯑꯍꯤꯡꯅꯤ꯫ ꯇꯣꯔꯣ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ ꯎꯁꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯑꯩ ꯏꯊꯟꯇ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯅꯥꯅꯣꯝꯇ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯏꯇꯥ ꯐꯩꯐꯩ ꯍꯣꯏ, ꯏꯇꯥ ꯇꯦꯛꯇꯦꯛ ꯍꯣꯏꯗꯤ ꯊꯥꯁꯤꯒꯤ ꯑꯍꯤꯡꯅꯤ ꯍꯥꯏꯗꯅ ꯇꯝꯅꯕ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩꯗꯤ ꯃꯤꯒꯤ ꯏꯃꯨꯡꯗ ꯑꯋꯥꯕ ꯄꯤꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦꯅꯦ꯫ ꯍꯥꯏꯗꯤ ꯃꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯈꯔ ꯋꯥꯈꯜ ꯂꯩꯕꯅꯤꯅ ꯑꯩꯗꯤ ꯄꯨꯛꯆꯦꯜꯁꯨ ꯑꯗꯨꯝ ꯆꯥꯎꯏꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯅꯣꯛꯆꯔꯤ ꯄꯣꯠꯅꯤ꯫ ꯃꯀꯣꯛ ꯑꯗꯨ ꯏꯆꯥꯎ ꯆꯥꯎꯈꯩ꯫ ꯍꯥꯏꯅꯔꯤꯉꯩꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯑꯅꯤꯈꯛ ꯁꯥꯏꯀꯜ ꯏꯟꯗꯨꯅ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯎꯕꯗ ꯇꯣꯔꯣ ꯃꯁꯝ ꯑꯐꯥꯕꯁꯤꯡ ꯑꯗꯨ ꯁꯦꯝꯖꯤꯜꯂꯤ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯃꯤꯡꯁꯦꯜ ꯑꯀꯥꯏꯕ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯐꯖꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯩ꯫ ꯑꯎꯕ ꯀꯅꯥ ꯑꯣꯏꯔꯗꯤ ꯈꯨꯗꯛꯇ ꯋꯥꯟꯊꯔꯗꯕ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯃꯥꯅꯗꯤ ꯐꯖꯔꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤ꯫ ꯇꯣꯃꯥꯜꯅ, ꯏꯇꯥꯎ, ꯏꯕꯥꯅꯤꯁꯦ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯊꯥꯁꯤꯒꯤ ꯑꯍꯤꯡꯒ ꯑꯣꯏꯔꯦ ꯀꯩꯅꯣꯃꯗꯤ ꯈꯜꯂꯤꯍꯦ꯫ ꯂꯨꯈꯣꯏꯅ, ꯍꯦꯔꯥ ꯏꯇꯥꯎ, ꯅꯪꯁꯨ ꯀꯤꯒꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯄꯥꯅꯕꯨ ꯀꯅꯥꯅ ꯀꯔꯤꯕꯨ ꯇꯧꯔꯛꯀꯅꯤ ꯍꯥꯏꯒꯦ? ꯑꯩꯗꯤ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ꯫ ꯊꯣꯛꯂꯛꯑꯣꯗꯅ ꯃꯔꯤ ꯂꯩꯔꯗꯤ ꯑꯩ ꯊꯦꯡꯅꯒꯦ꯫ ꯇꯣꯔꯣ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ, ꯏꯁ, ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯂꯥꯏ ꯇꯤꯟ ꯑꯃꯠꯇ ꯆꯪꯗꯕꯩ ꯋꯥꯔꯤꯅꯤꯅꯦ꯫ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯇꯣꯔꯣ ꯑꯩꯒꯤ ꯆꯞ ꯆꯥꯕ ꯏꯒꯨꯟ ꯈꯪꯍꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯣꯡꯂꯤꯕ ꯎꯁꯥ ꯑꯗꯨ ꯄꯥꯏꯔꯒ ꯅꯣꯛꯂꯛꯏ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯅꯤꯗꯨ ꯆꯞ ꯆꯞ ꯂꯦꯞꯄꯤ꯫ ꯇꯣꯃꯥꯜꯅ, ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯃꯐꯝꯁꯦ ꯍꯥꯏꯅꯕꯗꯨꯅꯤ ꯍꯥꯏꯗꯅ꯫ ꯍꯦꯔꯥ, ꯅꯪꯁꯨ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯎꯅꯥ ꯂꯦꯡꯖꯕꯁꯤꯗ ꯀꯤꯒꯟꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯗꯤ ꯁꯣꯝꯗ ꯃꯀꯂꯥꯞꯀꯗꯨ ꯅꯤꯛꯂꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯔꯥꯕ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯏꯇꯥꯎ, ꯅꯪꯗꯤ ꯃꯄꯥꯟ ꯊꯣꯛꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯈꯣꯡꯒ꯭ꯔꯥꯎꯗꯨꯗ ꯊꯣꯛꯆꯤꯜꯂꯤꯗꯨꯕꯨ? ꯑꯃ ꯅꯨꯄꯥꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ꯫ ꯈꯪꯅꯤꯗꯅ ꯅꯪ ꯏꯔꯥꯡ ꯍꯧꯖꯤꯟꯒꯦ ꯑꯗꯨꯒ ꯑꯩꯒ ꯀꯣꯏꯅ ꯊꯣꯛꯀꯦ ꯈꯪꯉꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯃꯅꯥ ꯏꯐꯥ ꯐꯥꯈꯩ ꯎꯊꯛ ꯑꯗꯨꯗꯒꯤ ꯄꯥꯏꯊꯔꯛꯏ꯫ ꯇꯨꯡꯗꯒꯤ ꯇꯞꯅ ꯀꯧꯔꯛꯏ, ꯑꯣ ꯇꯥꯗꯧ꯫ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯂꯨꯈꯣꯏꯅ, ꯀꯅꯥꯅꯣ? ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯀꯥꯟꯁꯤꯗ ꯅꯌꯨꯝꯗ ꯇꯨꯝꯗꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯀꯤꯁꯨ ꯀꯤꯕꯤꯔꯣꯏꯗꯕꯗ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯗꯨꯕꯣ? ꯅꯔꯤ ꯂꯩꯔꯗꯤ ꯊꯣꯔꯛꯎꯅꯦ꯫ ꯂꯨꯈꯣꯏ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯒꯦ꯫ ꯉꯥꯡꯊꯣꯔꯛꯏꯁꯤꯒ ꯇꯧꯊꯣꯔꯛꯏꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗꯦ꯫ ꯏꯔꯥꯡ ꯈꯤꯇꯪꯈꯛ ꯇꯧꯁꯤꯟꯒꯦꯅ ꯇꯧꯕꯁꯤꯗ ꯕꯤꯠꯀ ꯂꯩꯇꯦ ꯑꯋꯣꯏꯕ꯫ ꯑꯣ ꯇꯥꯗꯥ, ꯑꯩꯒꯤꯁꯦ ꯁꯥꯟꯅꯕ ꯅꯠꯇꯤꯌꯦ, ꯅꯨꯡꯁꯤꯕꯒꯤ ꯑꯗꯨ ꯂꯛꯅꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯤꯗꯕ ꯁꯥꯔꯝꯕ ꯅꯨꯄꯥꯗꯣ ꯋꯥꯍꯪ ꯈꯨꯗꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯑꯁꯤꯗ ꯃꯁꯥꯗꯨ ꯄꯥꯈꯠꯂꯤ꯫ ꯂꯨꯈꯣꯏꯅ, ꯏꯇꯥꯎ, ꯑꯩꯁꯦ ꯌꯨꯝ ꯐꯥꯎꯕꯗ ꯌꯧꯅꯅꯕ ꯄꯨꯕꯤꯌꯨ꯫ ꯈꯣꯡꯁꯦ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯤ, ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦꯕ꯫ ꯃꯇꯧꯗꯨꯗ ꯇꯣꯃꯥꯜꯅ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯁꯥꯏꯀꯜ ꯑꯗꯨ ꯁꯨꯝ ꯏꯜꯂꯝꯕꯗꯒꯤ ꯇꯥꯞ ꯂꯥꯎꯅ ꯊꯥꯡꯒꯠꯇꯨꯅ ꯍꯧ ꯊꯥꯗꯅ ꯆꯦꯟꯈꯤ꯫ ꯂꯨꯈꯣꯏ ꯄꯥꯈꯠꯅ, ꯏꯇꯥꯎ, ꯑꯩ ꯂꯩꯍꯧꯔꯦ, ꯑꯩꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯂꯣꯕ, ꯑꯩ ꯂꯩꯍꯧꯔꯦ ꯍꯥꯏꯕꯅꯤ ꯏꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯇꯣꯔꯣ ꯅꯨꯡꯉꯥꯏꯇꯅ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯁꯥꯡꯈ꯭ꯔꯕ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ, ꯇꯥꯗꯥ, ꯂꯥꯛꯑꯣ, ꯑꯩꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ꯫ ꯃꯈꯨꯠ ꯑꯗꯨ ꯎꯕꯗ ꯂꯨꯈꯣꯏꯅ, ꯎꯏꯃꯥ, ꯑꯁ ꯑꯩ ꯁꯤꯔꯦ, ꯅꯆꯥꯕꯨ ꯂꯧꯕ ꯂꯥꯛꯑꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯈꯤ꯫ ꯇꯣꯔꯣꯅ, ꯑꯁ, ꯉꯁꯥꯏ ꯃꯈꯩꯅ ꯀꯤꯗꯕ ꯁꯥꯏ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯅ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯀꯥꯏꯅ꯫ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯄꯥꯟꯒ ꯂꯣꯏꯅ ꯊꯣꯛꯆꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯂꯨꯈꯣꯏꯗꯤ ꯉꯔꯥꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯥꯒꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯀꯕꯣꯛꯂꯩꯅ, ꯏꯄꯥꯃꯥꯏꯕ, ꯑꯩꯒꯤ ꯏꯆꯥꯒꯤꯁꯤꯕꯨ ꯑꯃꯝ ꯃꯊꯦꯡꯗ ꯀꯣꯏꯆꯠ ꯆꯠꯍꯟꯒꯅꯨ꯫ ꯉꯔꯥꯡꯗꯤ ꯊꯥꯁꯤꯒꯤ ꯑꯍꯤꯡꯒ ꯑꯣꯏ, ꯃꯊꯤ ꯐꯣꯡꯕꯗꯨꯗ ꯅꯆꯥꯅꯨꯄꯥꯅ ꯊꯦꯡꯅꯔꯨꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯩꯅ ꯄꯤꯔꯝꯂꯤꯕ ꯍꯤꯗꯥꯛꯁꯦ ꯃꯁꯤ ꯐꯅꯅꯕꯅꯤ, ꯃꯇꯝ ꯆꯥꯅ ꯄꯤꯊꯛꯎ꯫ ꯑꯗꯨꯒꯗꯤꯅꯦ ꯃꯔꯥꯏꯅ ꯑꯗꯨꯝ ꯐꯖꯈ꯭ꯔꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯄꯥꯃꯥꯏꯕ꯫ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯆꯠꯈꯤ꯫ ꯁꯣꯝꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯋꯥꯔꯤ ꯇꯧꯔꯤ꯫ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯏꯕꯦꯝꯃ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯀꯕꯣꯛꯂꯩꯗꯣ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ, ꯂꯥꯏ ꯊꯦꯡꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯑꯃꯥꯏꯕꯒ ꯇꯧꯗꯅ ꯌꯦꯡꯅꯩ ꯍꯥꯏꯅꯦ꯫ ꯇꯣꯝꯕꯤꯅ, ꯑꯁ ꯈꯪꯗ꯭ꯔꯦꯗ, ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯃꯄꯥꯟ ꯊꯣꯛꯇꯧꯕ ꯇꯜꯂꯦꯗ꯫ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯣꯛꯅꯤꯡꯕ ꯄꯥꯎ ꯑꯃꯁꯨ ꯇꯝꯕꯤꯒꯦ꯫
Kay paano haise? Ine kabuk lagi macanupaga tinaba awangi tomaldo masu yawba mali. Ngarangi thaudok do amuk toiba. Mana tamba wari mayam da taradine nang pukli paini. Ado amuk sumali amuk sumandi. Moi wari se ekhoina khangjabote. Amana ama haini amana mu haini. Gyan gamta thadreda. Kwayon bi hanubiduna amuk hairei. Nakhoi anina sanariba wari dubu chumbu chumbro. Khangdeda ine mina sum hainabada tabani. Akhoi gi ichasingse ama mathengda chathanba yaba nati. Kanana khangni makhoida tariba adumna akhoida tabaso. Yam chumi. Somdasu tomal thangnaba mi khudingi wari sari ngarangi thaudok adugi. Nobabna tatomal hainariba wasibo chumbaro. Tomalna yam du chumkhrabajani. Ay isamakna thingnaribani. Khonjel ga do nupi gi khonjel. Ish usa ga do phara nomini khangaba. Nupi uredi kokoi ge haiba yadro tatoma. Nang haira nupi thiba khangaroi aduna nupi do kok pharaga puro yadro. Tomal ipang kai haire. Hoine no ba. Ngarangi do nupi no ko. Ai di kawbu kawthore. O horen chu chatlo aduga kawtho. Aduga aiga koinarase aigi nupi oibiyo na haiga daba. Waise hairam naga nobab chatki. Tomal di ipang jaba misakni miyam na mabu laknaba nungai haiduna laknabi mana di phagi ni khangjapote. Nobab na hairamba wadu phagi ni khangdaba na wakalda asumna khalam. Hojik nobab na hairamba dubu nupi do kawtho aduga aiga luhongo hai. Ado ngarangi dudi ki he. Numidangi matamni. Tek na ngarang di aikhoina tamnaba chatlingaida. Nangna nupa pharaga naikhai hairine. Torona irang khara kapsinge na tawbani. Ado yadeda nupani kaina. Phai na. Aikhoi su yawramadi nungai dawni. As chaida ko. Ngasi su laadi phanida. Yare ibema. Nakhoi ahum yawramadi toe. Nupaga ne wanthadana siramani. Na saksing duga aidawna phajabasu nate noidi. Hairi sinadi nangdi yam phajabai wafamni ne. Phabu phajadro. Aidawna phajaba akhoi maraksida yawbro. Yare toro. Yam phajakre. Nakokna marol ama chawriba. Nakhut sang duga. Aying bangamdreba. Asi haiduna isai sakjilli. Toro nangdi nasakna ithi thiradana phajaba nupaga su pamni boire. Amuk toiba ngangnariba mayamdo masak ti yengdana. Awuba kana oiragadi wantharagadaba saktam ngakdani. Aduga mana heli aina heli haina muknariba aduni. Tanja aduda pangdu khali chumchokduna chelai. Mayamna mangonda yengnai. Kaino ngasi aina khara kebasida noiloina ngauriro. Aingonda chado kha yengiduba. Wana o phajare pangda pangpang mali. Aikhoidi kalakjade ko. Phai na. Kaino pangpang. Natungda loliduba. Aikhoisu khara yengi. Adubura. Hake potni. Is nangdi kadaidagi huraluriba. Huranbana chade kaisu. Aina ne isai saknaga lairingaida. Lambida nupara nupira khangdaba amala e. Aduda aina khara ki haluri. Adum chakredana sisi langthoamaga. Adudi aikhoi punna keminarase. Asi haiduna makhoi marido hai khangde haiti khangde pangkhe dagi sali pangek dagi sali. Pangpangna. Adudi itasa kebasuloi na ai isai sanakena. Nomna jagoi sarao. Phai na. Aina tanthilake. Asumna haina duna isai sakpa haukre. Yakraba khonjela duna surtai khangde tade khangde hauna hekta saglai. Malangba nang se ngawida ningolgi samlang bukarigi mai thongda joy jaina tahalliba tudum ta tek na makhut kadu tawdana manga kadu lay duna jagoi sari. Tanja adudani amai batolendu thau ama tawruraga halakpani ujaudugi manak yaurakpada asaba nungsit humjilai. Machinda laiwa khara sonduna mamaida tapna nanthai. Aduga tapna lakpa ho. Torona ngai khomi ta sa noibo.
ꯑꯥꯗ ꯂꯥꯛꯂꯤꯁꯤꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯌꯥꯝꯅꯁꯨ ꯌꯦꯡꯅꯔꯛꯏ ꯐꯩ ꯐꯩꯅ꯫ ꯑꯁ ꯑꯩ ꯌꯦꯡꯒꯦꯁꯦ, ꯅꯣꯏꯅꯗꯤ ꯎꯔꯔꯣꯏ꯫ ꯑꯩꯒꯤ ꯏꯉꯛ ꯑꯁꯥꯡꯕꯁꯦ ꯁꯤꯅ ꯍꯦꯛꯇ ꯊꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯡꯈ꯭ꯔꯕ ꯃꯉꯛ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤꯗꯨꯒ꯫ ꯃꯥꯅꯦ ꯃꯥꯅꯦ ꯑꯣꯖꯥ ꯃꯥꯏꯕꯅꯤ, ꯂꯛꯅꯔꯨꯁꯤꯔ ꯏꯇꯥꯁꯥ ꯉꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯏꯁꯩ ꯁꯛꯅꯔꯝꯕꯁꯤꯡꯗꯨ ꯊꯣꯛꯈꯤ꯫ ꯑꯃꯥꯏꯕꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯄꯪꯄꯪꯅ꯫ ꯑꯣ ꯑꯣꯖꯥ ꯃꯥꯏꯕ, ꯇꯥꯕꯤꯗ꯭ꯔꯕꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ? ꯇꯣꯂꯦꯟ ꯇꯥꯁꯤꯟꯅꯗ ꯆꯠꯂꯤ ꯐꯩ ꯐꯩꯅ꯫ ꯃꯁꯤꯒꯤ ꯃꯥꯏꯕꯁꯦ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ, ꯑꯩ ꯇꯧꯒꯦ, ꯁꯥꯡꯈ꯭ꯔꯕ ꯈꯣꯡꯁꯤꯅ ꯍꯦꯛꯇ ꯂꯥꯝꯗꯨꯅ ꯀꯥꯎꯒꯦ ꯈꯪꯉꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯡꯈ꯭ꯔꯕ ꯃꯈꯣꯡ ꯑꯗꯨꯅ ꯇꯣꯂꯦꯟ ꯇꯝꯅ ꯀꯥꯎꯁꯤꯜꯂꯛꯏ꯫ ꯇꯣꯂꯦꯟ ꯎꯞꯁꯤꯟꯗꯨꯅ ꯇꯥꯏ ꯑꯗꯨꯒ ꯂꯥꯎꯔꯛꯏ, ꯍꯩ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣꯅꯦꯍꯦ, ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯗꯣ? ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯗꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯋꯥ ꯈꯔ ꯁꯣꯜꯂꯒ ꯀꯥꯝꯁꯤꯟꯒꯦ ꯇꯧꯔꯤꯉꯩꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯇꯦꯛ ꯇꯦꯛꯅ ꯀꯤꯍꯟꯗꯣꯏꯅꯤ ꯀꯥꯏꯅ ꯇꯣꯂꯦꯟꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯆꯣꯡꯁꯤꯟꯖꯔꯛꯄꯅꯤ꯫ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯇꯣꯂꯦꯟꯅ ꯃꯟꯇ꯭ꯔ ꯀꯥꯝꯊꯣꯔꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯩ꯫ ꯇꯦꯛ ꯇꯦꯛꯅ, ꯑꯣꯏꯃꯥ ꯀꯔꯤ ꯃꯅꯝꯅꯣ? ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯃꯅꯝꯁꯤꯗꯤ ꯌꯥꯝ ꯅꯝꯊꯤꯌꯦ, ꯑꯣꯒꯦꯒ ꯇꯧꯏꯅꯦ ꯁꯤꯗꯤ꯫ ꯍꯩ ꯋꯥꯊꯤꯕꯤ, ꯈꯪꯉꯤꯅꯦꯍꯦ, ꯅꯁꯛꯇꯨꯒ ꯈꯔ ꯐꯖꯔꯗꯤ ꯐꯩꯅꯦ, ꯑꯩꯁꯨ ꯈꯪꯉꯣꯏꯗꯕ꯫ ꯅꯁꯛꯅꯦꯅ ꯇꯧꯔꯤꯗꯨꯅ ꯁꯥꯕ ꯂꯣꯏꯗꯕ ꯃꯤ ꯍꯦꯛ ꯃꯥꯜꯂꯗꯅ, ꯅꯝꯊꯤꯍꯦ ꯆꯠꯊꯣꯛꯑꯥꯗ, ꯉꯥꯔꯤ ꯃꯅꯝ ꯏꯅꯝ ꯍꯦꯛ ꯅꯝꯈꯩ꯫ ꯀꯔꯤ? ꯅꯪꯗꯤ ꯀꯌꯥꯝ ꯅꯨꯡꯁꯤꯔꯗꯅ ꯃꯅꯝꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯝꯊꯤꯔꯤꯕ ꯃꯅꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯤꯔꯛꯏ ꯇꯣꯂꯦꯟꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩꯗꯤ ꯁꯥꯕ ꯂꯣꯏꯗꯕꯤꯗꯨꯅ ꯈꯪꯍꯟꯕꯗ ꯈꯣꯡꯒ꯭ꯔꯥꯎ ꯃꯅꯨꯡꯗ ꯇꯧꯁꯤꯜꯂ ꯃꯥꯜꯂꯦꯅꯦꯍꯦ꯫ ꯑꯩꯗꯤ ꯀꯔꯝ ꯇꯧꯅꯤ? ꯂꯝ ꯀꯦꯠꯄꯤꯁꯤꯡꯁꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯅꯣꯛꯅꯔꯛꯑꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯃꯈꯨꯠꯅ ꯇꯞꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯈꯤ꯫ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯕ ꯖꯥꯠ ꯅꯠꯇꯦ꯫ ꯇꯣꯔꯣꯅ, ꯑꯃꯥꯏꯕꯅꯦꯅ ꯌꯥꯝ ꯆꯥꯎꯈꯠꯇꯤꯌꯦ, ꯃꯊꯤꯕꯨ ꯐꯥꯏꯕꯝ ꯂꯩꯇꯗꯧꯅ ꯁ꯭ꯋꯥꯏꯁꯤꯗ ꯐꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯇꯨꯝ ꯃꯇꯨꯝꯒ ꯇꯥꯍꯧꯔꯤ ꯇꯧꯔꯤꯁꯤ ꯃꯥꯅ ꯆꯠꯈꯤꯕ ꯂꯝꯕꯤꯁꯤꯗ꯫ ꯅꯟꯁꯦꯟꯁ, ꯕꯣꯗꯤ ꯄꯥꯎꯗꯔ꯫ ꯃꯌꯥꯝꯗꯨꯅ, ꯍꯩꯃꯥ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯏꯇꯥ ꯇꯣꯔꯣꯁꯤꯗꯤ ꯏꯪꯒ꯭ꯔꯥꯖꯤꯒ ꯌꯥꯝ ꯍꯩꯔꯝꯃꯤꯖꯥꯠꯅꯤꯅ꯫ ꯑꯩꯈꯣꯏꯗꯤ ꯉꯥꯎꯔꯦꯗ꯫ ꯇꯦꯛ ꯇꯦꯛꯅ, ꯍꯦꯔꯥ ꯃꯥ ꯈꯛꯇꯗ ꯄꯪꯊꯥ ꯊꯥꯒꯠꯀꯅꯨ, ꯑꯩꯁꯨ ꯂꯣꯟꯕ ꯍꯩꯅ, ꯏꯪꯒ꯭ꯔꯥꯖꯤꯒꯥꯗꯣ ꯂꯣꯟꯅꯁꯤ ꯍꯥꯏꯕ꯭ꯔꯣ? ꯍꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ, ꯑꯩꯁꯦ ꯏꯪꯒ꯭ꯔꯥꯖꯤ ꯍꯩꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯤꯅꯤ, ꯈꯪꯉꯦꯗꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ, ꯅꯪꯅꯒ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏ꯫ ꯇꯦꯛ ꯇꯦꯛꯅ, ꯌꯨ ꯀꯦꯟ ꯋꯥꯠ ꯑꯥꯏ ꯀꯦꯟ, ꯑꯦꯚ꯭ꯔꯤꯊꯤꯡ ꯁꯝꯊꯤꯡ ꯇꯣꯔꯣ꯫ ꯇꯣꯔꯣꯅ, ꯅꯊꯤꯡ ꯕ꯭ꯔꯤꯗꯤꯡ ꯇꯦꯛ ꯇꯦꯛ ꯊꯤꯡꯊꯤꯡ ꯌꯨ ꯁ꯭ꯇꯨꯄꯤꯗ꯫ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯅꯤꯗꯨꯅ ꯂꯣꯟꯅꯔꯤꯕ ꯃꯌꯥꯝꯗꯣ ꯄꯪꯄꯪꯒ ꯐꯩꯐꯩꯒꯗꯤ ꯃꯌꯥ ꯀꯥꯊꯣꯛꯄ ꯃꯈꯩ ꯇꯥꯔꯤ꯫ ꯑꯅꯤꯗꯣ ꯏꯪꯂꯤꯁꯇ ꯈꯠꯅꯔꯝꯕꯗꯒꯤ ꯃꯈꯨꯠ ꯌꯥꯎꯅꯔꯛꯂꯤ꯫ ꯇꯣꯔꯣꯒꯤ ꯃꯀꯣꯛ ꯑꯆꯧꯕ ꯑꯐꯟꯕ ꯑꯗꯨꯗ ꯇꯦꯛ ꯇꯦꯛꯀꯤ ꯃꯔꯥꯏꯕꯛ ꯑꯗꯨꯅ ꯗꯤꯛꯁ ꯂꯥꯎꯅ ꯊꯣꯝꯖꯤꯟꯈꯤ꯫ ꯇꯦꯛ ꯇꯦꯛ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯂꯤ, ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯥꯡꯕ ꯑꯗꯨꯅ ꯇꯣꯔꯣ ꯇꯝꯅ ꯀꯥꯎꯁꯤꯜꯂꯛꯏ꯫ ꯇꯣꯔꯣꯅ ꯄꯥꯟꯗꯅꯕ ꯍꯥꯏꯗꯨꯅ ꯍꯨꯏꯁ ꯂꯥꯎꯅ ꯊꯩꯗꯣꯛꯏ꯫ ꯇꯦꯛ ꯇꯦꯛ ꯃꯀ꯭ꯔꯥꯡ ꯑꯅꯤꯗꯨ ꯁꯦꯠꯇꯨꯅ ꯇꯥꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯂꯩꯍꯥꯎ ꯑꯗꯨ ꯄꯤꯛꯈ꯭ꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯄꯣꯠ ꯀꯌꯥ ꯃꯃꯥꯡꯗꯨꯗ ꯊꯝꯗꯨꯅ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯛꯏ꯫ ꯁꯣꯟꯕ ꯂꯣꯏꯕꯒ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯂꯪ ꯑꯍꯤꯡꯕꯅ ꯀꯤꯕ ꯆꯐꯨ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯅꯤꯜ ꯑꯃ paithorei, leihau nokfet tawi, sagudraba thawai aduna hairei. Amaibi, karigino nangna ngahak leitana aibu kaubu sanaribase. Nangise, aibu thawai ni kaiduna usitriro. Leihauna, wazoi nganganu, aina nangbu mafam asida kaurise, aigi thabak taunanabani, khangaba. Asi haiduna makut aduna pairiba tairen aduna chapu aduda phatlauna kalli. Jenny do chapu adudagi paithorei. Oima, sire, amaibi hinchabi, khwangaloi tektana, iwana ibaga khangdaba tarimi aibo. He, irang yam pharakanu. Ngasidagidi ne, nang aigi thabak taugadabani, aina haiba khudingma yagadabani, khangaba. O kari pakon sibidoino, migi mapot huralu choro, natraga, migi imungado tamnarucho haibro. Yare, nangi wathi waremdo, ai taningdi. Aina kaurak no bakanda khatalao, chalo chalo, kadai denu malayruro. Is, yam sao kreko amai bise. Ai sanaba amai bi urimdrabadi khangadabani. Jenny kanano haibado khangangadabani. Asi hairam laga uru uru unglaga mangkre.
ꯄꯥꯃꯦꯜ ꯑꯃꯁꯨꯡ ꯇꯣꯝꯕ ꯎꯖꯥꯎ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯍꯩ ꯆꯥꯔꯤ꯫ ꯇꯣꯝꯕꯅ ꯊꯕꯛꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯍꯥꯖꯣꯟꯗꯨꯁꯨ ꯑꯥꯗ ꯆꯠꯈꯤ ꯍꯥꯏꯗꯅ ꯊꯕꯛ ꯍꯦꯛꯇ ꯂꯦꯞꯍꯜꯂꯤ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯋꯥꯏꯅꯦ꯫ ꯄꯥꯃꯦꯜꯅ ꯈꯪꯗ꯭ꯔꯦꯗ, ꯄꯩꯁꯥꯁꯦ ꯁꯨꯗꯅ ꯄꯥꯏꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯖꯦꯅꯤꯅ ꯎꯊꯛꯇꯒꯤ ꯏꯁ, ꯁꯨꯗꯅ ꯄꯩꯁꯥ ꯄꯥꯏꯕ ꯌꯥꯔꯗꯤ ꯐꯗꯧꯅꯤ ꯀꯥꯏꯅ ꯃꯁꯛ ꯑꯅꯤꯁꯤꯒ ꯇꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ꯫ ꯃꯣꯏꯅ ꯆꯥꯔꯤꯕ ꯍꯩꯁꯤꯗꯨꯝ ꯆꯥꯅꯤꯡꯉꯤꯅꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯤꯟꯒꯗꯨ ꯌꯣꯠꯂꯤ꯫ ꯁꯣꯝꯗꯅ ꯃꯊꯛꯇꯒꯤ ꯇꯤꯟ ꯑꯗꯨ ꯗ꯭ꯔꯣꯞ ꯑꯃ ꯇꯣꯝꯕꯒꯤ ꯃꯃꯥꯏꯗ ꯇꯥꯁꯤꯜꯂꯤ꯫ ꯀꯩꯅꯣ ꯁꯤꯅ, ꯅꯣꯡ ꯆꯨꯔꯛꯑꯕꯣ? ꯄꯥꯃꯦꯜꯅ ꯀꯗꯥꯏꯗꯒꯤ ꯅꯣꯡꯅꯣ, ꯅꯪ ꯁꯤꯁꯨꯕ? ꯑꯩꯁ, ꯁꯤꯔꯝꯅꯤꯗ ꯃꯤꯒꯤ ꯃꯃꯥꯏꯁꯤꯗ꯫ ꯃꯣꯏꯒꯤ ꯍꯩꯁꯤꯁꯨ ꯈꯔ ꯄꯤꯔꯛꯀꯦ ꯍꯥꯏꯗꯤ ꯃꯣꯏ ꯃꯊꯟꯇ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯌꯦꯕ꯫ ꯑꯗꯨ ꯏꯇꯥꯎ, ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅ꯫ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯍꯣꯔꯦꯟꯗꯤ ꯄꯣꯠ ꯈꯔ ꯌꯦꯞꯄꯨꯁꯤꯗꯅ꯫ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯆꯝꯐꯨꯠ ꯈꯣꯏꯒꯤ ꯐꯥꯝꯗꯣ ꯃꯥꯏꯔꯦꯟ ꯇꯣꯔꯕꯣꯠ ꯈꯣꯡꯗ꯭ꯔꯨꯝ ꯌꯥꯝ ꯄꯥꯜꯂꯦꯅ ꯍꯥꯏꯅ ꯇꯥꯏ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ꯫ ꯑꯗꯣ ꯃꯣꯏꯒꯤ ꯐꯥꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯩꯕ ꯎꯖꯥꯎ ꯄꯥꯝꯕꯤꯗꯣ ꯑꯗꯣ ꯍꯥꯏꯗꯤ ꯍꯥꯏꯅꯕꯅꯤꯍꯦ꯫ ꯏꯁ, ꯀꯤꯒꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯁꯨ ꯅꯨꯄꯥ ꯅꯠꯇꯒꯨꯝꯅ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯍꯣꯔꯦꯟ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯖꯦꯅꯤꯅ ꯏꯁ, ꯃꯣꯏꯅ ꯍꯥꯏꯅꯔꯤꯁꯦ ꯌꯥꯝ ꯐꯩ, ꯑꯩꯁꯨ ꯍꯣꯔꯦꯟꯗꯤ ꯆꯠꯂꯨꯒꯦ, ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯒꯦ, ꯑꯗꯨꯒ ꯑꯩꯁꯨ ꯄꯣꯠ ꯈꯔ ꯌꯦꯞꯄꯛꯀꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯑꯩꯅ ꯍꯨꯔꯥꯜꯂꯛꯄꯅꯤ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯍꯔꯥꯎꯖꯔꯅꯤ꯫ ꯑꯁꯤ ꯈꯟꯅ ꯃꯥꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯕꯦꯂꯩꯅ ꯁꯅꯥ ꯏꯕꯦꯝꯃ, ꯉꯔꯥꯡꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯣꯟꯊꯣꯛꯄꯒꯤ ꯐꯤꯕꯝꯅꯤ, ꯌꯦꯡꯍꯩꯕ ꯖꯥꯠ ꯅꯠꯇꯦ꯫ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯔꯤꯁꯦ ꯆꯨꯝꯈ꯭ꯔꯖꯥꯠꯅꯤꯀꯣ꯫ ꯉꯔꯥꯡꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯊꯪꯅꯕ ꯈꯨꯜꯁꯤꯗ ꯊꯧ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯦꯕ꯫ ꯍꯜꯂꯛꯄꯗꯅꯦ ꯃꯥꯁꯨ ꯍꯥꯏꯅꯕꯤꯗꯣ ꯊꯦꯡꯅꯔꯛꯑ ꯃꯥꯜꯂꯦ꯫ ꯑꯃꯨꯛꯇꯣꯏꯕ ꯈꯣꯡꯒ꯭ꯔꯥꯎꯗꯨꯗꯅꯦ ꯑꯃꯥꯡꯕ ꯆꯤꯁꯤꯟꯗꯅ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯑꯗꯨꯒꯗꯤꯅꯦ ꯃꯁꯥꯗꯣ ꯑꯃꯥꯡꯕ ꯉꯥꯛꯇ ꯇꯩꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯩꯗꯤꯕ ꯑꯣꯗꯅ ꯁꯤꯔꯝꯗꯧꯔꯦ ꯏꯕꯦꯝꯃ꯫ ꯁꯅꯥꯅ ꯍꯩꯃꯥ, ꯇꯥꯗꯁꯨ ꯊꯦꯡꯅꯔꯛꯑꯕ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯝ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯁꯦꯡꯕꯅꯤꯀꯣ, ꯊꯥꯖꯗꯕ ꯇꯧꯖꯅꯨ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯂꯒ ꯏꯕꯦꯂꯩ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯄꯥꯃꯦꯜꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯕꯦꯒ ꯑꯆꯧꯕ ꯑꯃ ꯐꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦ? ꯕꯦꯒꯀꯗꯣ ꯐꯣꯠꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯣꯔꯦꯟꯗꯤ ꯅꯆꯥꯁꯦ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯌꯦ꯫ ꯂꯩꯈ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯊꯕꯛꯁꯦ, ꯌꯨꯝꯁꯤꯗ ꯀꯥꯟꯅꯕ ꯑꯃꯠꯇꯗꯤ ꯄꯨꯁꯤꯜꯂꯛꯇꯦ꯫ ꯑꯣ, ꯉꯥꯏꯕꯗ ꯀꯜꯂꯣ, ꯅꯆꯥꯅꯅꯦ ꯃꯊꯪ ꯃꯊꯪ ꯇꯧꯊꯔꯛꯀꯦ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯂꯦꯟꯗꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯥꯗ ꯍꯥꯏꯔꯛꯏ꯫ ꯄꯥꯃꯦꯜ, ꯃꯅꯤꯡꯒꯤ ꯅꯪꯒꯤ ꯈꯨꯔꯥꯇꯣꯟ ꯈꯣꯏꯗꯒꯤꯅꯦ ꯄꯣꯠ ꯑꯝꯇ ꯂꯧꯔꯝꯃꯨ꯫ ꯀꯔꯤ ꯄꯣꯠꯅꯣ ꯄꯥꯕ? ꯑꯩ ꯆꯠꯄꯒ ꯉꯝꯃꯔꯣꯏ, ꯏꯃꯥꯗ ꯍꯥꯏꯌꯨ, ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤ, ꯅꯨꯃꯤꯗꯥꯡ ꯇꯥꯕ ꯉꯥꯏꯔꯤꯅꯦ ꯑꯩꯒꯤꯁꯦ꯫ ꯍꯩ, ꯅꯨꯃꯤꯗꯥꯡꯗ ꯆꯠꯄ ꯊꯕꯛꯁꯦ ꯃꯥꯡꯒꯣꯜ ꯑꯣꯏꯗꯕꯅꯤꯀꯣ꯫ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ, ꯅꯃꯥꯟꯅꯕꯁꯤꯡꯅ ꯊꯕꯛ ꯁꯨꯕ ꯆꯠꯅꯔꯤꯕ ꯑꯁꯨꯝꯅ ꯆꯠꯇꯅ ꯁꯦꯜꯒꯗꯨꯕꯨ ꯈꯔ ꯇꯥꯜꯂꯕꯗꯤ ꯐꯒꯗꯕꯅꯤꯅꯦ꯫ ꯍꯅꯨꯔꯕ ꯀꯨꯏꯔꯕ ꯑꯩꯅ ꯃꯤꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯈꯔ ꯇꯧꯔꯒ ꯃꯗꯨꯗ ꯐꯪꯂꯛꯄ ꯗꯈꯤꯅꯥꯗꯨꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯔꯤꯕ꯫ ꯍꯣꯏꯕ ꯄꯥꯕ, ꯑꯩ ꯂꯣꯏ ꯈꯪꯉꯤ, ꯀꯩꯗꯧꯔꯒꯦ? ꯉꯥꯏꯕꯗ ꯀꯜꯂꯣ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏꯅ ꯅꯨꯡꯉꯥꯏꯖꯔꯛꯆꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ, ꯍꯥꯏꯕ ꯉꯥꯡꯕ ꯑꯃꯠꯇ ꯂꯧꯗꯕ ꯃꯆꯥ ꯑꯁꯤꯕꯨ꯫ ꯃꯃꯥ ꯍꯦꯛ ꯂꯧꯗꯅꯅꯦ ꯑꯩ ꯂꯧꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ, ꯒ꯭ꯌꯥꯟꯒꯁꯤ ꯈꯔ ꯇꯥꯔꯝꯒꯗꯕꯅꯤ ꯍꯥꯏꯕ꯫ ꯏꯕꯦꯂꯩꯅ ꯂꯋꯥꯏꯗꯒꯤ ꯂꯥꯛꯊꯔꯛꯏ꯫ ꯀꯔꯤ? ꯃꯃꯥ ꯑꯩ ꯂꯧꯗꯅ ꯇꯧꯔꯤꯅꯤ ꯀꯥꯏꯅ? ꯃꯣꯏ ꯄꯥꯕꯨꯡꯒꯤꯁꯤꯕꯨ ꯑꯩꯕꯨ ꯀꯔꯦꯝꯅꯕꯤꯔꯤꯕꯔꯣ? ꯑꯐꯕ ꯃꯆꯥ ꯃꯈꯩꯅ ꯅꯪ ꯂꯧꯏ, ꯐꯠꯇꯕ ꯃꯆꯥ ꯃꯈꯩꯅ ꯑꯩ ꯂꯧꯏ꯫ ꯀꯅꯥ ꯇꯥꯔ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯍꯅꯨꯕ? ꯍꯅꯨꯊꯪꯗꯅꯦ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯒꯅꯨ꯫ ꯅꯃꯥꯏꯗꯣ ꯈꯔꯁꯨ ꯏꯀꯥꯏꯕ ꯇꯝꯕꯤꯌꯨ, ꯅꯆꯥ ꯆꯥꯎꯔꯕꯅꯤ ꯑꯣ ꯍꯅꯨꯕꯧ꯫ ꯍꯩ ꯃꯃꯥ, ꯅꯪ ꯃꯇꯣꯏꯅꯔꯥ? ꯅꯪ ꯑꯩꯅ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯁꯤꯅ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯀ꯭ꯋꯥꯗꯣ ꯃꯥꯜꯂꯨꯔꯕꯣ? ꯅꯪ ꯂꯤꯆꯩꯁꯤꯅ ꯁꯥꯟꯇꯔꯛꯎ ꯍꯥꯏꯕ꯭ꯔꯣ? ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ ꯄꯥꯕ? ꯏꯃꯥ, ꯍꯅꯨꯊꯪꯗ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯅꯕ ꯅꯆꯥ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯜꯂꯣ꯫ ꯀꯩꯗꯧꯒꯦꯅ ꯍꯅꯨꯊꯪꯗ ꯑꯣꯏꯅꯔꯤꯅꯣ? ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ꯫ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯗꯅ ꯉꯥꯡꯂꯝꯂꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯇꯣꯂꯦꯟꯅ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯝ ꯊꯣꯛꯑꯒꯗꯕꯅꯣ? ꯍꯦ ꯏꯁꯣꯔ, ꯅꯅꯥꯏ ꯀꯨꯏꯅꯒ ꯍꯤꯡꯖꯅꯤꯡꯗ꯭ꯔꯦ, ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣꯕ꯫
ꯑꯣ ꯌꯥꯔꯦ ꯀꯞꯁꯤꯟꯅꯗꯅ ꯂꯩꯔꯅꯨ ꯀꯗꯥꯏ ꯁꯦꯜ ꯄꯤꯔꯛꯑꯣ ꯉꯁꯤꯒꯤꯅꯦ ꯆꯦꯡ ꯆꯔꯥ ꯑꯝꯇ ꯂꯩꯇꯦ ꯁꯣꯝꯗꯁꯨ ꯇꯣꯝꯕꯗꯨ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯃꯥ ꯍꯣꯔꯦꯟꯗꯤ ꯅꯆꯥ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩ ꯏꯇꯥꯎ ꯄꯥꯃꯦꯜꯒ ꯆꯠꯀꯗꯕꯅꯤ ꯄꯤꯁꯛꯅ ꯀꯔꯤ ꯍꯥꯏꯕ ꯅꯊꯤꯕꯣꯡ ꯐꯥꯎꯕ ꯊꯣꯡꯅꯅꯕ ꯆꯦꯡ ꯂꯩꯇ꯭ꯔꯤꯀꯥꯟꯁꯤꯗ ꯅꯨꯄꯤ ꯄꯨꯁꯜꯂꯛꯀꯅꯤ ꯀꯥꯏꯅ ꯃꯤꯒꯤ ꯃꯆꯥꯗꯣ ꯄꯨꯁꯤꯜꯂꯛꯑꯒ ꯀꯔꯤ ꯄꯤꯖꯔꯒ ꯊꯝꯒꯗꯧꯔꯤꯅꯣ ꯍꯥ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯑꯃꯗ ꯇꯥꯔꯒ ꯑꯃꯗ ꯐꯥꯎꯗꯣꯛꯄꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦꯅꯦ ꯑꯣ ꯅꯨꯄꯤ ꯊꯤꯅꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕ ꯍꯩ ꯊꯣꯔꯥꯏ ꯃꯆꯥ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅꯦ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯌꯨꯝ ꯄꯥꯜꯂꯨ ꯀꯥꯏꯅ ꯑꯣꯟꯊꯣꯛꯄ ꯇꯣꯝꯕ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯊꯥꯖꯤꯟꯖꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯣꯝꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯔ ꯄꯦꯖꯔꯨꯕ ꯄꯤꯁꯛꯇꯨ ꯃꯗꯨ ꯎꯕꯗ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯛꯏ ꯇꯣꯝꯕ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯄꯤꯁꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯣ ꯃꯈꯣꯏ ꯕꯥꯕꯨ ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯁꯤ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯁꯤꯕꯨ ꯊꯥꯖꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯦ ꯏꯃꯪ ꯑꯅꯤ ꯁꯨꯔꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯅꯆꯥꯅꯨꯄꯥꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯇꯥꯕꯅꯦ ꯇꯣꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯂꯒ ꯀꯩꯅꯣ ꯏꯃꯥ ꯇꯧꯍꯩꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯅꯔꯤꯉꯩꯗ ꯄꯥꯃꯦꯜ ꯆꯪꯂꯛꯏ ꯏꯇꯥꯎ ꯇꯣꯝꯕꯅ ꯑꯁꯨꯛ ꯆꯥꯎꯅ ꯐꯝꯃꯤꯕ ꯑꯩꯁꯦ ꯎꯗꯗꯅ ꯀꯧꯔꯤꯅꯦꯕ ꯍꯥ ꯑꯗꯨꯅꯕꯨ ꯍꯣꯔꯦꯟ ꯊꯕꯛ ꯀꯃꯥꯏꯅ ꯆꯠꯃꯤꯟꯅꯗꯣꯏꯅꯣ ꯉꯟꯈ꯭ꯔꯕꯁꯤꯗ ꯐꯥꯎꯕꯗ ꯎꯗ꯭ꯔꯤ ꯃꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯁ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯑꯩꯅ ꯈꯖꯤꯛꯇꯪ ꯎꯍꯧꯗꯕꯁꯤꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ ꯄꯤꯁꯛꯅ ꯏꯕꯨꯡꯉꯣ ꯄꯥꯝꯃꯦ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯨꯕꯣ ꯏꯃꯥ ꯍꯣꯔꯦꯟ ꯊꯕꯛ ꯆꯠꯄꯩ ꯋꯥꯔꯤꯅꯤ ꯍꯩ ꯑꯉꯥꯎꯕ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡ ꯇꯥꯒꯗꯧꯔꯕꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯃꯤ ꯄꯥꯃꯦꯜꯅ ꯄꯤꯁꯛꯀꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯟꯅ ꯑꯣ ꯏꯃꯥ ꯍꯣꯔꯦꯟꯁꯦ ꯇꯣꯝꯕ ꯏꯕꯥꯅꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯅꯕꯅꯦ ꯑꯣ ꯑꯗꯣ ꯉꯁꯥꯏꯅ ꯍꯥꯏꯔꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯣꯏꯒꯤ ꯊꯕꯛꯁꯤꯕꯨ ꯅꯨꯃꯤꯗꯥꯡ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕꯔꯣ ꯍꯣꯏ ꯏꯃꯥ ꯌꯥꯗ꯭ꯔꯦ ꯐꯔꯦ ꯏꯃꯥꯁꯨ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯨꯈꯤꯒꯦ ꯏꯆꯥ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤꯅ ꯏꯁ ꯃꯆꯥꯅꯨꯄꯥꯁꯦ ꯊꯕꯛ ꯆꯠꯀꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯗꯅꯒ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ ꯀꯥꯏꯅ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯁꯦ ꯈꯪꯖꯄꯣꯠ ꯅꯠꯇꯦ ꯃꯣꯏꯅ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯕꯨꯠ ꯖꯦꯅꯤ ꯃꯍꯥꯛꯇꯤ ꯉꯁꯥꯏꯗꯒꯤ ꯄꯥꯃꯦꯜ ꯑꯃꯗꯤ ꯇꯣꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯁꯨ ꯍꯨꯔꯥꯟꯕ ꯌꯥꯎꯅꯤ ꯍꯥꯏꯗꯅ ꯄꯥꯃꯦꯜ ꯑꯃꯗꯤ ꯇꯣꯝꯕꯅꯗꯤ ꯈꯪꯖꯄꯣꯠꯇꯦ ꯁꯣꯝꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯃꯈꯣꯏ ꯃꯔꯤꯗꯨꯁꯨ ꯃꯊꯤ ꯐꯣꯡꯂꯛꯂꯦ ꯇꯣꯔꯣꯅ ꯏꯇꯥꯁꯥ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯁꯦ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯀꯤꯅ ꯆꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯅ ꯁꯦꯜ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯏꯃꯥ ꯑꯁꯣꯟꯕꯤ ꯑꯗꯨꯅꯁꯨ ꯊꯧꯕ ꯆꯠꯄ ꯉꯝꯃꯔꯣꯏ ꯑꯗꯨꯅꯅꯦ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯗ ꯄꯨꯖꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯇꯣꯟ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯃꯅꯞꯀꯥꯗꯨ ꯊꯨꯠ ꯊꯨꯠ ꯂꯥꯎꯅ ꯆꯤꯡꯊꯣꯔꯛꯏ ꯐꯩꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯁꯤꯕ ꯊꯋꯥꯏ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯄꯥꯝꯃꯨꯏ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛ ꯂꯧꯕ ꯆꯠꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯄꯪꯄꯪꯅ ꯈꯠꯂꯤ ꯇꯧꯔꯒ ꯊꯧꯔꯨꯁꯤ ꯍꯥꯏꯕ꯭ꯔꯣ ꯌꯨꯝꯁꯤꯡꯗꯨꯕꯨ ꯈꯪꯕꯨ ꯈꯪꯉꯤꯕ꯭ꯔꯣ ꯇꯦꯛꯅ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯇꯝꯅꯔꯨꯁꯤ ꯑꯗꯨꯒꯅꯦ ꯏꯃꯨꯡꯁꯤꯡꯗꯣ ꯅꯩꯈꯥꯏꯔꯨꯁꯤ ꯀꯩ ꯍꯥꯏꯒꯦ ꯏꯇꯥꯁꯥ ꯑꯇꯩꯗꯨꯁꯨ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯅꯔꯛꯏ ꯍꯥꯏꯅꯔꯤꯉꯩꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯄꯥꯃꯦꯜ ꯑꯃꯗꯤ ꯇꯣꯝꯕꯗꯨ ꯕꯦꯒ ꯑꯆꯧꯕ ꯑꯅꯤ ꯄꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯨꯡꯗꯅ ꯕꯨꯠ ꯖꯦꯅꯤꯗꯨ ꯏꯟꯅꯔꯛꯏ ꯄꯪꯄꯪꯅ ꯌꯦꯡꯉꯣ ꯏꯇꯥꯁꯤꯡ ꯑꯥꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯁꯤ ꯐꯩꯅ ꯉꯥꯏꯈꯣꯅꯦ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏꯁꯤꯅ ꯀꯔꯤꯅꯣ ꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯣ ꯃꯈꯣꯡꯁꯨ ꯂꯩꯕꯥꯛ ꯇꯥꯗꯤꯌꯦ ꯃꯅꯤꯡꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤ ꯐꯥꯔꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯪꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯔꯤꯗꯨ ꯂꯨꯝꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯇꯣꯝꯕꯅ ꯑꯁ ꯍꯨꯔꯥꯟꯕ ꯆꯪꯂꯝꯗꯥꯏꯁꯤꯗꯤ ꯄꯨꯛꯁꯦ ꯑꯕꯨ ꯀꯥꯈꯠꯂꯛꯑꯕ ꯀꯩꯅꯣ ꯅꯨꯡꯁꯤꯠ ꯈꯥꯏꯗꯣꯛꯅꯤꯡꯉꯦꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯁ꯭ꯋꯥꯏꯗ ꯇꯧꯍꯧꯀꯣ ꯖꯦꯅꯤꯅ ꯀꯔꯤꯅꯣ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯆꯤꯔꯣꯟ ꯇꯧꯅꯩꯁꯤꯅ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯇꯣꯝꯕꯅ ꯃꯃꯣꯏꯗꯣ ꯐꯗꯠ ꯍꯥꯏꯗꯨꯅ ꯊꯣꯛꯇꯣꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯖꯦꯅꯤ ꯃꯔꯝꯗꯣ ꯇꯥꯕꯗ ꯋꯥꯟꯊꯈꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯊꯋꯥꯏ ꯃꯔꯤꯗꯨꯅ ꯖꯦꯅꯤꯕꯨ ꯇꯨꯡꯗꯒꯤ ꯁꯠꯈꯤꯔꯝꯃꯤ ꯄꯥꯃꯦꯜꯒ ꯇꯣꯝꯕꯒꯗꯤ ꯀꯩꯁꯨ ꯈꯪꯗꯅ ꯆꯠꯈꯤ
Ngayhak wantharaba matungda Jenny-du tapna mamit panglai. Makhoi marina mabu chada khoi yengdaga leiram. Mataududa Jenny pakhatna. Uima, hinchabi, khangemi, kaino nasaksingduga yengakan kizayi. Mira lairasu khangdi. Ai mu phajaba nupiga napunsida udriba. Adu amuna yengidu kaigino ba. Torona. Hayo, nang karamba party no. Mafamsida kaidoba lakpano. Jenny na. Noisu aigumba asiba thawai ngaktaro. Phai na. Manine. Adu sengna kum. Aikhoina hangise. Nang kadaidagi lakpano habado. Aidi lebak amada leizabani. Amai bile hauna aibu magi thabakta sizinani haiduna kauthokpirakpani. Ado noidi kadaidagi no. Pangpang na. Aikhoisu nangumbane amai bitharuna kauthokpiramaga loisilamdadana. Madi adum sikri. Adonani aikhoina ne mafam asidane leiribase. Adudi ita aisu nakhoiga ita sanasi. Ai itomta leibase yam nungaite. Asumna makhoi punna amata oiki. Ado nangi namingdi kaino. Jenny kawe noigidi. Magina pangpang aigina tek aduga amasina toro. Aroibagisina phai. Asum tauna makhoi mangasu khangnarami. Phai na. Ado Jenny nangna nupa anidugi matung inara idubu kaida chake haino. Haima, aidi noiga wari tauringaida anido ningsingludri. Makhoi anido huranbani. Ngasi ayuktagini makhoi anina pot huralusina hainarido. Aisu tahauraduna makhoigi matung inaraga pot huranba lakpani. Aduga ngasaigi ai wanthahanba nupado malimna tharoi haisini. Asi hairaga thut launa kaplai. Makhoi marisu mabu themli. Adudi itasa aikhoisu pot huralurasi. Aduga nupa anido naikairusi. Asi haiduna makhoi punna lakli. Somdasu nupa anido humang oro tana. Chaukraba phamadudha ngamboi ngamdaboi beg achauba anido soro chingduna lakli. Torobot mairen sing adu hegli. Makhoi mangasu yausilakli torona. Yengmuni ada taurisi masak singsiga aikhoidawna phajaradi phagadaba. Huranba malemi. Asi haiduna makhoi mangadu nokminnai Jenny na. Makhoina hegliba poche singse aikhoina amuk lauthoksi. Hoine yaine. Moi anina sum heglakpa aikhoina sum lauthokpa. Maduna pharabazani masak singse nungsideba. Phai do mina hainariba mayamdo tada khai kadaidagino khangde. Lipstick ngangsangang maputhoraklaga machinda taisi. Musuk muba mamaiduda angangba machuduna taikibadadi loire. Utinda I thokpa mali. Manadi phajarabani haina tauribado. Sur taboy tadaboy mamaidu ningsilda yengdaga isai saklai. Keragatumge thong nau suhange pamjaba maga nungsi wari saruge. Asi haiduna kanna hekta saklai. Pot huralamba nupa anidusu khangprek khangi. Lemhauriba makhoi marisu khangi. Khangbaduda mapulak laboi ningduna mayamdu maikai salai khangdakai chenarai. Pamel amadi Jenny makhoi anina chenthorakpada mamai anidu yaisinni. Jenny na. Oima, sire, hingsaba. Namidu kai pange. Ai sak phajabase loina loi batare. Losoi batare. Pamel su Jenny gi masak to ubada. Oima, ai sire dana. Ai bola oima. Asi haiduna o khongna kappi. Haima, kari nupano nangbo. Aina kapkada hairaga nupa nangna oina kapiba. Yam hainadiye. Asi haiduna Pamel ge lengjumda thajille. Kanana kiroiduno. Nangina saktubu miselgamta yengjo. Kaino he? Hinjabao. Asok phajakraba aigi saksibu mingsel yengda kain. Somdasu tombadu. Toro hoina phaduna makhoi marina koisinduna. Irang kana tawshili. Phai na. Haima, nangdina sayam phajaina. Kai jageba. Aikhoida sukita taudana. Is. Aingoda yeng ause. Aise phajadra. Makhoi mayamdagi aina ihen bani. Yarese. Mina makhokluina ngawba tare. Mana oina apambado khanjarasanu. Khalo apambado aikhoigi maraksidagi. Makhoi marina tauribado tombadi tarang amada lairi. Khongraudu so mapan thokjilleban. Yungsa manam sidia. Hainupa, nang mapan thokjinbra. Thokluso saida thokpa yadabra. Nupi mayam leiba mafam sida. Natradi nang thokningai amta leitraba ba. Manam sisu yadrini. Asi haiduna makhoi maridu mamaya do anthoknai.
ꯇꯣꯝꯕꯗ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯅꯩ ꯑꯗꯨꯒ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯇꯦꯛ ꯇꯦꯛꯅ꯫ ꯁꯣꯔ ꯐꯥꯎꯕꯗꯤ ꯍꯣꯜꯂꯤꯗꯅ꯫ ꯖꯦꯅꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯏꯁꯤꯅ? ꯅꯨꯄꯥ ꯑꯃꯈꯛꯁꯤꯗ ꯅꯈꯣꯏ ꯃꯔꯤꯅ ꯌꯣꯝꯁꯤꯜꯂꯤꯗꯤ ꯀꯩꯒꯤꯅꯣꯕ ꯑꯗꯨꯝ ꯋꯥꯟꯊꯕ ꯇꯥꯕ? ꯄꯥꯃꯦꯜꯗꯣ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏ꯫ ꯏꯇꯥꯎ ꯇꯥꯕ꯭ꯔꯣ? ꯃꯤꯠ ꯄꯥꯡꯉꯣ꯫ ꯃꯌꯥꯝꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯔ ꯁꯥꯔ ꯈꯪꯗꯕꯤ ꯑꯩꯒꯤ ꯏꯇꯥꯎꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯤꯃꯤ ꯅꯣꯏꯕꯣ꯫ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯈꯠꯄꯅꯦ ꯑꯝꯇ ꯉꯥꯏꯈꯣꯁꯦ꯫ ꯃꯤ ꯋꯥꯟꯊꯔꯤꯁꯤ ꯌꯦꯡꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯅꯁꯛꯁꯤꯡꯗꯨꯒ ꯑꯃꯝꯕꯁꯤꯗ ꯅꯆꯤꯟ ꯅꯃꯥꯏ ꯅꯀꯣꯛ ꯅꯈꯣꯡ ꯑꯗꯨ ꯈꯛꯇꯅꯤ ꯎꯔꯤꯁꯦ꯫ ꯑꯩꯅ ꯈꯔ ꯀꯤꯒꯟꯗꯕ ꯑꯣꯏꯕꯒꯤ ꯇꯧꯕꯅꯤ꯫ ꯃꯤ ꯑꯃ ꯑꯣꯏꯔꯝꯗꯕꯗꯤꯅꯦ ꯉꯁꯥꯏꯅ ꯋꯥꯟꯊꯔꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯗꯣ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏ ꯃꯉꯥꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯖꯦꯅꯤꯅ ꯌꯥꯝ ꯀꯤꯖꯗ꯭ꯔꯥ ꯃꯁꯤ ꯅꯨꯄꯥꯁꯦ? ꯑꯩꯈꯣꯏ ꯎꯔꯒ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯥ ꯀꯤꯔꯒ ꯂꯩꯔꯤ꯫ ꯇꯣꯔꯣꯅ ꯃꯁꯛꯁꯤꯁꯨ ꯑꯗꯨꯝ ꯐꯖꯕꯗꯤ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯝ ꯑꯣꯏꯊꯣꯛꯁꯤꯔ ꯈꯪꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯔꯣꯗꯣ ꯏꯀꯥꯏꯕꯤꯒ ꯇꯧꯏ꯫ ꯇꯦꯛ ꯇꯦꯛꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯈꯣꯏꯗꯤ ꯅꯁꯛ ꯍꯥꯏꯔ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯣꯏꯅ ꯐꯖꯩ꯫ ꯑꯗꯨꯅ ꯃꯇꯨꯡꯗꯅꯦ ꯆꯥꯟꯁ ꯌꯥꯝ ꯂꯩꯌꯦ꯫ ꯑꯩꯗꯤ ꯁꯛ ꯊꯤꯕꯅꯤꯅ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯤꯔꯣꯕ꯫ ꯀꯣ ꯏꯇꯥꯁꯥ ꯁꯤꯗ ꯌꯥꯅꯔꯁꯦꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯥꯃꯦꯜ ꯊꯋꯥꯏ ꯃꯉꯥ ꯑꯗꯨꯒ ꯃꯁꯛ ꯈꯪꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯃꯥꯏꯕꯤ ꯂꯩꯍꯥꯎꯅ ꯖꯦꯅꯤꯗꯨ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯀꯧꯔꯛꯏ꯫ ꯖꯦꯅꯤ ꯁꯥꯎꯅ ꯍꯦ ꯍꯅꯨꯕꯤ ꯀꯩꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯧꯊꯣꯛꯄꯤꯔꯒ ꯊꯕꯛ ꯑꯃꯠꯇꯁꯨ ꯍꯥꯏꯗꯕ? ꯑꯩꯁꯦ ꯃꯤꯔꯦꯝ ꯑꯣꯏꯅ ꯎꯔꯨꯔꯕꯣ? ꯇꯧꯕꯕꯨꯗꯤ ꯏꯇꯥ ꯃꯔꯤ ꯊꯦꯡꯅꯔꯕꯅꯤꯅ ꯋꯥꯈꯜꯁꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯤ꯫ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯀꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯩ ꯆꯟꯅꯔꯣꯏꯗꯕꯤ ꯏꯁꯤꯁ ꯑꯩꯉꯣꯟꯗꯒ ꯆꯩꯁꯤꯜꯂꯛꯇꯅꯒ ꯅꯪ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯑꯥꯗ ꯃꯤꯅ ꯎꯗꯕ ꯃꯐꯝꯗ ꯐꯨꯝꯖꯤꯜꯂꯒ ꯊꯝꯖꯅꯤ꯫ ꯏꯁ ꯀꯤꯖꯩꯌꯦ ꯌꯥꯝꯅ꯫ ꯅꯋꯥ ꯂꯧꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯒꯗꯣ ꯄꯩꯊꯣꯛꯏ꯫ ꯉꯁꯤꯗꯤ ꯀꯅꯥꯗꯒꯤꯅꯣ ꯄꯣꯠ ꯈꯔ ꯍꯨꯔꯥꯜꯂꯨꯆꯣ꯫ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯑꯃꯠꯇ ꯏꯃꯨꯡꯁꯤꯗ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯅꯅꯦ ꯌꯨꯝꯁꯤꯗ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯣ ꯈꯔ ꯀꯤꯍꯟꯗꯨꯅ ꯃꯌꯨꯝꯗ ꯊꯥꯈꯣ ꯈꯪꯉꯕ ꯑꯩꯅ ꯍꯥꯏꯁꯦ? ꯍꯣꯏ ꯑꯃꯥꯏꯕꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯦꯅꯤꯗꯨ ꯁꯥꯈ꯭ꯔꯕ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯇꯣꯃꯥꯜ ꯈꯣꯏꯒꯤ ꯁꯥꯏꯖꯤꯟꯗ ꯅꯞꯇꯨꯅ ꯂꯩ꯫ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯀꯥꯏꯅꯁꯨ ꯆꯦꯞꯊ ꯌꯦꯡꯉꯤ꯫ ꯇꯣꯃꯥꯜꯁꯨ ꯁꯣꯝꯗ ꯆꯥꯛ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟꯗꯨꯗ ꯆ꯭ꯔꯦꯛ ꯇꯧꯕ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯇꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ ꯍꯧꯗꯣꯡꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯎꯏꯁꯤꯜꯂꯤ ꯖꯦꯅꯤꯅ꯫ ꯇꯥ ꯇꯣꯃꯥꯜ ꯑꯍꯣꯕꯗꯨꯗꯒꯤ ꯀꯧꯔꯛꯄꯅꯤ꯫ ꯇꯣꯃꯥꯜ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ꯫ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯗꯨꯕꯣ? ꯀꯅꯥ ꯍꯪꯒꯦ ꯍꯥꯏꯕꯅꯣ? ꯀꯅꯥꯝꯇ ꯄꯥꯈꯨꯝ ꯄꯤꯔꯛꯇꯕ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯇꯨꯝꯊꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯇꯥ ꯇꯣꯃꯥꯜ ꯄꯩꯁꯥ ꯈꯤꯇ ꯄꯨꯖꯒꯦ꯫ ꯆꯥꯅꯕ ꯂꯩꯔꯗꯤ ꯈꯔꯇꯪꯒ ꯄꯤꯔꯛꯑꯣ꯫ ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯕꯤꯒꯦ꯫ ꯇꯣꯃꯥꯜ ꯍꯤꯞꯂꯝꯕꯗꯒꯤ ꯄꯥꯈꯠꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯍꯩ ꯅꯪ ꯀꯅꯥꯅꯣ? ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯔꯛꯎꯂꯣ ꯅꯇꯤꯛ ꯂꯩꯔꯗꯤ꯫ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞꯁꯤꯗ ꯇꯣꯃꯥꯜ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯗ ꯈꯪꯅꯤ ꯅꯊꯤ ꯊꯣꯛꯈꯩ ꯂꯥꯛꯅꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯨꯝꯗ ꯂꯩꯕ ꯃꯥꯒꯤ ꯆꯩꯁꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯍꯩꯃꯥ ꯌꯥꯝ ꯀꯤꯀꯣ ꯇꯥ ꯇꯣꯃꯥꯜ꯫ ꯑꯩ ꯁꯤꯗ ꯂꯩꯔꯤꯁꯦ ꯎꯗ꯭ꯔꯣ? ꯁꯣꯝꯗ ꯌꯦꯡꯉꯛꯑꯣ꯫ ꯇꯣꯃꯥꯜ ꯄꯥꯈꯠꯄ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯊꯣꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯤꯐꯝ ꯊꯪꯂꯛꯏ꯫ ꯃꯥꯅ ꯌꯦꯡꯂꯤꯕꯗꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯆꯠꯊꯣꯛꯈꯤꯅꯅꯕꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯖꯦꯅꯤꯅ ꯍꯩꯃꯥ ꯆꯪꯈꯤꯗꯧꯔꯤ꯫ ꯑꯩꯁꯦ ꯀꯤꯗꯤ ꯀꯤꯕꯖꯥꯠꯅꯤ꯫ ꯃꯥꯅ ꯊꯣꯛꯈ꯭ꯔꯤꯉꯩꯁꯤꯗ ꯀꯔꯤ ꯍꯨꯔꯥꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯌꯦꯡꯍꯧꯒꯦ꯫ ꯁꯣꯝꯗ ꯕꯨꯠ ꯅꯨꯄꯤ ꯃꯔꯤꯗꯨꯒ ꯄꯥꯃꯦꯜꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯨꯄꯤ ꯑꯃꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯇꯣꯔꯣꯅ ꯍꯣ ꯃꯥꯒꯤ ꯃꯄꯨꯅ ꯀꯧꯏ ꯍꯥꯏꯅ ꯆꯠꯈꯤꯌꯦ꯫ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯄꯥꯃꯦꯜ ꯍꯥꯏꯕꯅꯤꯀꯣ? ꯄꯥꯃꯦꯜ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯑꯩꯗꯤ ꯅꯣꯏꯁꯦ ꯑꯍꯥꯟꯕ ꯎꯕꯗ ꯀꯤꯔꯨꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯏꯗꯤ ꯅꯕꯨꯛ ꯌꯥꯝ ꯊꯤꯅ ꯐꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯌꯥꯝ ꯁꯥꯊꯤ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯐꯩꯅ ꯑꯩꯈꯣꯏꯁꯨ ꯅꯪꯁꯦ ꯀꯤꯍꯟꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯅꯪꯁꯨ ꯅꯕꯨꯛ ꯊꯤꯅ ꯐꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯒ ꯁꯨꯃꯥꯏꯅ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯅꯪꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯣ ꯉꯥꯏꯈꯣ ꯅꯈꯣꯏꯁꯦ ꯀꯃꯥꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤꯅꯣ? ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯨ ꯑꯝꯇ ꯅꯠꯇꯦ ꯍꯥꯏ꯫ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯗ ꯇꯥꯔꯒ ꯅꯪ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯩꯉꯣꯟꯗ ꯇꯥꯍꯟꯕꯗ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯗꯤ ꯋꯥꯔꯤꯗꯨ ꯂꯤꯌꯨ꯫ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯅꯤ ꯍꯥꯏꯔꯕꯅꯤꯅ ꯋꯥꯔꯤ ꯂꯤꯔꯒꯦ ꯇꯥꯔꯣ꯫ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯇꯣꯉꯥꯟꯕ ꯈꯨꯜ ꯑꯃꯗꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯔꯤꯕꯨ
ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯈꯔꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯥꯎꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯪꯈꯤꯗꯦ꯫ ꯃꯔꯝꯁꯤꯅ ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯇꯤꯟꯉꯝꯗ, ꯃꯤꯔꯝꯂꯦꯟꯗꯁꯨ ꯂꯩꯉꯝꯗ ꯋꯥꯅ ꯈꯥꯡꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕꯤ ꯊꯔꯣꯒ ꯑꯩꯈꯣꯏꯒ ꯊꯦꯡꯅꯈꯤ꯫ ꯃꯥꯅ ꯑꯩꯈꯣꯏ ꯃꯔꯤꯕꯨ ꯃꯥꯅ ꯍꯥꯏꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯂꯥꯏꯔꯩꯄꯥꯛꯇ ꯊꯥꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯃꯥꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯊꯋꯥꯏ ꯑꯣꯏꯕꯅ ꯂꯣꯏꯁꯤꯜꯂꯝꯗꯅ ꯆꯠꯈ꯭ꯔꯕꯗ ꯉꯁꯤ ꯐꯥꯎꯕ ꯑꯁꯨꯝ ꯋꯥꯗꯨꯅ ꯂꯦꯜꯂꯤꯕꯅꯤ꯫ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯃꯄꯤꯒꯗꯨ ꯇꯩꯊꯣꯛꯏ ꯄꯥꯃꯦꯜꯅ꯫ ꯑꯣ, ꯅꯈꯣꯏꯁꯦ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯣꯏꯔꯦ꯫ ꯑꯃꯥꯏꯕꯤ ꯃꯥꯅ ꯁꯥꯟꯅꯔꯝꯂꯒ ꯂꯣꯏꯁꯤꯟꯕꯤꯔꯝꯗ꯭ꯔꯕ? ꯐꯔꯦ, ꯑꯩ ꯅꯣꯏꯒꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯑꯩꯒꯤ ꯏꯄꯥꯗ ꯍꯥꯏꯗꯨꯅ ꯅꯈꯣꯏꯕꯨ ꯂꯣꯏꯁꯤꯜꯍꯜꯂꯒꯦ꯫ ꯅꯪꯒꯤ ꯅꯄꯥꯁꯨ ꯑꯃꯥꯏꯕꯔꯣ? ꯃꯥꯅꯦ, ꯑꯃꯥꯏꯕꯅꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯍꯥꯏꯕꯗꯣ꯫ ꯄꯪꯄꯪꯅ ꯈꯪꯅꯣꯛ ꯅꯣꯛꯂꯛꯏ꯫ ꯏꯁ ꯑꯗꯨꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯊꯤꯖꯤꯠꯄꯗꯨꯔꯣ? ꯏꯇꯥꯁꯥ, ꯅꯈꯣꯏ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯀꯤꯍꯟꯈꯤꯕ ꯑꯃꯥꯏꯕꯗꯣ ꯃꯊꯤ ꯆꯤꯠꯂꯒ ꯆꯠꯈꯤꯕꯗꯣ ꯈꯪꯗ꯭ꯔꯣꯍꯦ? ꯃꯌꯥꯝꯗꯨꯁꯨ ꯑꯣ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯣ, ꯅꯣꯏꯅ ꯑꯣꯏꯔꯦ ꯑꯩꯒꯤ ꯄꯥꯕꯗ ꯀꯤꯍꯟꯗꯅ ꯈꯣꯡꯒ꯭ꯔꯥꯎꯗ ꯃꯈꯣꯡ ꯍꯥꯝꯖꯤꯟꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯅꯤꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯏꯁ, ꯀꯔꯤ ꯔꯥꯒꯗꯅꯣ ꯅꯣꯏꯅ ꯅꯣꯛꯅꯔꯤꯗꯨꯕꯣ? ꯑꯩꯁꯨ ꯈꯤꯇ ꯌꯥꯎꯖꯒꯦꯗꯅ꯫ ꯇꯣꯔꯣꯅ, ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯔꯕꯣ? ꯑꯁ ꯇꯨ ꯁꯤ ꯌꯦꯡꯉꯨ, ꯑꯩꯁꯦ ꯑꯁꯤꯁꯦ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯏ꯫ ꯀꯩꯅꯣ ꯑꯗꯨꯕꯣ? ꯑꯣ ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏꯒꯤ ꯑꯃꯥꯏꯕꯤꯗꯣ ꯑꯗꯨꯅ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯍꯨꯔꯥꯜꯂꯛꯑꯣ ꯍꯥꯏꯕ꯫ ꯆꯥꯕ ꯌꯥꯕꯗꯤ ꯑꯝꯇꯁꯨ ꯂꯩꯍꯧꯗꯦ, ꯑꯗꯨꯅ ꯁꯤꯁꯦ ꯑꯣꯏꯅ ꯄꯨꯔꯒ ꯍꯦꯛꯇ ꯂꯥꯛꯄ꯫ ꯁꯦꯠꯄ ꯌꯥꯔꯤ, ꯈꯣꯡꯒ꯭ꯔꯥꯎ ꯅꯥꯎꯅꯤ꯫ ꯁꯤꯁꯦ ꯄꯤꯁꯤꯜꯂꯒꯅꯦ ꯅꯅꯤꯡꯇꯝꯅ ꯁꯦꯠꯂꯣ ꯑꯃꯥꯏꯕꯤꯅ ꯍꯥꯏꯔꯝꯗꯣꯏꯅꯤ꯫ ꯑꯃꯨꯛꯀꯁꯨ ꯃꯌꯥꯝꯗꯨ ꯅꯣꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯃꯦꯜꯅ ꯍꯥꯏꯗꯨꯅ ꯃꯄꯥ ꯇꯣꯂꯦꯟꯗ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯁꯥꯟꯇꯤ ꯂꯩꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯈꯤꯅꯕ ꯊꯧ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯣꯂꯦꯟꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯃꯥꯅ ꯂꯦꯞꯇꯅ ꯆꯠꯄꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯉꯁꯤꯗꯤ ꯊꯋꯥꯏꯁꯤꯡꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯅꯤꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯃꯤ꯫ ꯇꯣꯔꯣꯅ, ꯏꯇꯥꯁꯥ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯥ? ꯉꯁꯤꯅ ꯑꯩꯈꯣꯏ ꯄꯨꯟꯕꯒꯤ ꯃꯇꯝ ꯑꯗꯣ ꯂꯣꯏꯔꯦꯀꯣ? ꯐꯩꯅ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤꯀꯣ? ꯇꯦꯛꯁꯨ ꯁꯥꯟꯇꯤ ꯐꯪꯗꯅ ꯋꯥꯅ ꯂꯩꯔꯨꯔꯕ ꯊꯋꯥꯏꯁꯦ ꯉꯁꯤꯗꯒꯤꯗꯤ ꯁꯥꯟꯇꯤ ꯂꯩꯅ ꯂꯥꯏꯔꯩꯄꯥꯛꯇ ꯇꯤꯟꯕ ꯐꯪꯂꯅꯤꯀꯣ? ꯄꯪꯄꯪꯅ ꯍꯧꯈꯤꯕꯗ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ? ꯖꯦꯅꯤꯁꯨ, ꯅꯈꯣꯏꯗꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯅꯤ, ꯑꯩꯗꯤ ꯏꯊꯟꯇ ꯂꯩꯍꯧꯔꯅꯤ꯫ ꯂꯥꯞꯅ ꯇꯥꯝꯅ ꯂꯩꯅꯔꯕꯁꯨ ꯏꯇꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯃꯛ ꯀꯥꯎꯅꯒꯨꯝꯁꯤꯀꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯨ ꯄꯨꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯇꯣꯂꯦꯟꯁꯨ ꯊꯧ ꯇꯧꯕ ꯑꯗꯨ ꯂꯣꯏꯔꯛꯂꯗꯨꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯃꯤ ꯁꯥꯝꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯇꯣꯔꯣ ꯃꯥꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯥꯃꯦꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯇꯥ ꯄꯥꯃꯦꯜ, ꯅꯪ ꯊꯦꯡꯅꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯐꯪꯂꯒꯅꯤ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ? ꯑꯁꯨꯝꯅ ꯃꯥꯁꯨ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯝꯃꯤ꯫ ꯖꯦꯅꯤꯁꯨ ꯀꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯁꯥꯟꯇꯤ ꯐꯪꯂꯨꯗ꯭ꯔꯕ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯁꯥꯟꯇꯤ ꯂꯩꯅ ꯂꯥꯏꯔꯩꯄꯥꯛꯇ ꯇꯤꯟꯈꯤꯔꯝꯃꯤ꯫